Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjeri. Ngasi sumahawsagom Mangao Thibi ani suba tangkak amok puduna lakjeri. Mayam punna taminarasi. Grishana adumna jangsilaklaga wa hairakpadudadi nupi ahomdo makoy na layramliba khongfamdudagi khajik handoknay. Aduga karishu tawdawa magom makoy masen yengnaraga nokningda nokminaragli. Matawdo uraga Krishanso ingangak na. Kaino mong tawrisina? Handagdi jinglay na nokmi tawado na. Kaishu tawdida. Oyda bangang nakopikro. Aydi kaishu oyda bangang dinadasan. Lalay manasyo nokmi tawado na. Ngangdam akoy jiyay dine oyda ba am ngangdam. Pinky na mo yari law khangna ba minaga ukra dine moy ahumdo nupa amaga unahawi aduga nupa dugi garida tonga jatkrena ne amuk wawa lawarni ade akoy mungshu dum yokrani. Lalay mana nokla duna aday jaywo konti ho mayam adum charni jinglay na mating pangsilakli. Oh nupa amaga unahawi dang haiba dine Pabu pari akoy mong yawada dine moy homdo nupa homgo unahawi moy khangnaba nupa oiramale nupa sungdugi garida tongaga jatkren hekta yomdoini. Ahomdogi matawduda Grishan nokladuna laysabi parasibo noy mama bana hekta pangfufu yabrane. Jinglay phatka khumlakli dasana khangna toyni. Yari law janaba dawrasi wari du gari manungda dum sanarasi. Greshana dum hairakplabadudadi nupi ahomduso hoi hairaduna yari. Somda chingsangso yaijitki kada thariba sofaduda phamduna leiri. Madom tumin phamlibani wakhal amada mangbogumsu tawri. Mana dumna leiri ngai yaijitso makuta coffee cup awsaba ani payanduna wangangang changlakli. Kari aruba thabakino nangna yuksida lakani khotkaniga hana paw hairaktakai phatak phawjalaisiba. Yaijit na ngang libado chingsang tadi. Tumin wakal amada manglaga phamdana leiri. Yaijit sumana pairakliba coffee cup ado table na makon thok na thami. Adum na tawbadudati coffee do nikthokduna kharashu haidokli. Makon do tabada chingsangso gyan lai. Table da coffee haidoklibado sa uraga monghada hairakli. Kaino, tamning na thambayado coffee kasi haidoene. Chingsang na haidorakliba wado taraga yaijit na murum soli. Mana koy nagaganda sila piwanin eh. Kaino, amuk murum soli duna. Ho, itay mana chakri hagdore, chak jarag halo haiba. Chingsang po kumpirakri, table da layriba coffee cup do ama paikala duna thakpa haukri. Yaijit sufam tharak duna coffee do thakpa hauri. Ngayhagdi animag wangang nati. Wangang drabaso yaijiti maruptogi maong matawdubo yengna coffee do thaklibani. Adum na ngayhag tumin laynaraba matong chingsang na hana maithong imagmaksin na mong handa konjolu itap na wari do hagdoragli. Ngarang di hawkiba thawduksing do amuk na hongnana manglanda urami. Jahi ahumakay hawkrabaso ngasi ngarang da thokiba thawdukum na fawi. Wado mayeksing hairakdrabaso yaijit paptai. Magi marupsin hairiba wado karino haiba mahagna munna khangbana tapna hairakli. Ngan, nang mabu kaukthokpa tamone. Nang namabu sumningsingduna lairabadi hawkraba thawdukta kaukthokpa sukam ngamleroy. Ay namabu karamna kawgani. Kawba ngambagi tikso ifamta leiti. Adubu ay hotnabani. Mabu kawba ngamnaba. Ay yamna di hotnabani. Wado mapung pana phajana haiba ngamdi khonjal nikli wana makhamung tarakli. Adubu mabu kauktoklagi ningsinglarigi khalakpabi kuptada ihenbani. Mabu ningsingbadi. Inaktagi tamkrabi masi inakta lingtana lairiboyda ningi. Ngan, nangge wambado isu khangi. Nangonda phawriba nungaitabado ay muna khangi. Adubo punsi sintaloyduna jatkrabi taibangda muk halaklaruydabi magidamak nang nasana nasabo awaba dum pituna laybadudi ay yengningde.
Chingsang khonjon khara wangna masadu phingalap hairagli. Mabu kaukthokpa ngamnaba aiso taibangse thadokduna chitkhro hairira. Yaijit phingatti hena tapthaduna hairagli. Ado haiba nattene ain haibadi. Mabu kaukthokpa ngamnaba magidamak nangna nangi thamoida khangtuna thamliba maphamda nangbu nungsijaba kanagumi amagi maphamda oihankro. Chingsang makok phat hairagli. Ai madubadi ngamoi. Aigi thamoidi mahakini mahakhakini. Manataba kanagumi amangidamak aigi thamoida mafam leite. Yaijit wadu makha sum tharamadi yararoi khangladuna wadu tensilakli. Pharese si wase toklase. Wari sina nangonda hena awawa piraniba. Yaijitna dumna hairabaso Chingsang toklamdi meludagi pirang sentha adumak wadu makha tarakli. Aigi mangmaktada amemana aroiba ningsa sorhon kibada. Ai mabu kan mangamhaude. Adok nungsibi thawaidagi sehena pamuna thamjabi mabu taibang mapuna nungsi haida ipamdagi siettuda mondana pubikibade. Aroiba mikuptuda mabu itada jena khonjaba phauba aidi phangkidabane. Gan aidi hana so hairiduni. Thokriba thodokse icham cham mamande kanagumage makhot soidana yawramni haidana. Hawjuksu dum hairisani. Thodokse khanghaudana soibadagi thokpa accident natti haiduna. Chingsang sen thariba mapido sasatai thoklaga hairakli. Madugi chap chaba khodamso phangmanate. Adugi sumathakta aiga nungainadaba misu leite. Abemagaso nungainadaba mi leiba nate. Gari du nanga number su thete hairi. Maningdagi sapu kana su thamjilakpani hairi. Aidi dum ichingna chingnaida. Maphamduna CCTV camera thetpa oiramlabadine khara su pharam dawni. Mathong khara janaba mina nisa jasalaga thorakpa gari oirambaso kanana khangmana. Masida hena su khanjilagumse labakinina khallage. Yaijitu handakti khonjal khara wang khalakli. Laibakinina khallaga nang laisienbi busu kaukthokpa tamlona. Haukraba thodokduna maram oiranga nangna angawbugum punsilenkibadi aidi yaroina. Chingsang da handakti nungaitaba phana leirambaso phagi tathokduna hairagli. Aise nangna namdana ngawba tahalene. Janaba wangang lauko. Janadraba aina ngangli wase. Paktabada tawrano. Nati. Nangna laisina kadaidaina. Yumdagi natradi jangal ilakadra. Oidaba ngangwase yam tik nungairamganine. Handakti Chingsangdo pakhom pirakji. Pakhom piraktabagi maram yaijitna khangladuna hairagli. Nati. Sidabu angawba haidati aibu kai hayo haibano. Chingsang khangai hairagli. Ho, ngawrisi phanaba Manipurgi best psychiatrics oiriba noita mogona balai sini. Pakchabada loire. Ahalo shilaklaba ima baba ga harau legede haidraga natomta farmhouse da leirini ne. Nungti ge leiba nateda. Marak wani. Aduga ima baba gidi tamo hoiga yumpunde haiba khangni. Leminabaga chap manarini. Tamo hoi itimo hoina so ima baba su yingshin birisidi. Ho, adu oirasune. Yum haiba sibong nungaiba leitamni. Yai, aisu khangi. Adobo abima bu ningsingba helakpadagi ai farmhouse da leirubani. Yaijitu handakti taptharaduna hairagli. Farm gado yongiga yonthokro. Madu leiri khaine nangna laisienbi bu kawba sungamlaroi. Maphamdo ai khakkesu natte. Madodi layoi khrabi abokna tamoga aiga kidamakta thambirambani. Aduisu mathakta mafhamduda abemaga aigagi nungsiba thodok kayagi wari su leiribani. Mafhamdutani mabu ahanboina ukibaso. Ho, adunane aina yonthokron hairisi. Aboksiso ningsing khudam oibana yonbadu nungaiti hairasone. Leiriba yumdudi thugaikhro. Maduda thugaikradine nang mafhamduda ahing leklaroi tamogidi aina ngangnarage. Chingsang taningde haibagum phamlambadagi haugalakli. Yaijitso makha adum tarakli. Yumda thugainingde adum thamge hairaganane nayumda leibatam. Natomda chawa farmduda leido akibagam phaudra. Handakti Chingsangdo noki tawaduna. Nati.
ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯑꯃꯨꯛ ꯀꯤꯈꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯕꯣ? ꯑꯗꯩ ꯐꯥꯔꯝꯗꯨꯗ ꯑꯩ ꯈꯛ ꯂꯩꯕꯁꯨ ꯅꯠꯇꯦ, ꯄꯨꯟꯅ ꯌꯨꯝꯗꯨꯗ ꯂꯩꯃꯤꯟꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯐꯥꯔꯝ ꯌꯦꯡꯁꯤꯜꯂꯤꯕ ꯀꯀꯥ ꯍꯣꯏꯁꯨ ꯇꯣꯉꯥꯟꯕ ꯌꯨꯝꯗꯨꯗ ꯂꯩꯔꯤꯗꯨꯗꯤ꯫ ꯉꯥꯡꯅꯕꯁꯦ ꯑꯣꯟꯊꯣꯛ ꯋꯥꯗꯧꯔꯤꯗ꯫ ꯇꯟꯖꯥꯗꯨꯗ ꯑꯟꯖꯂꯤꯗꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯦ, ꯀꯥꯉꯥꯟꯕ, ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯈꯥꯗ ꯉꯥꯏꯍꯧꯔꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯪꯁꯨ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤ, ꯐꯔꯦꯗ, ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯕꯗꯩ ꯉꯥꯎꯔ ꯆꯠꯇꯧꯔꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯍꯣꯕꯦ ꯍꯣꯕꯦ ꯀꯥꯗꯨꯗꯩ ꯊꯣꯛꯈꯤ꯫ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏꯖꯨꯠꯁꯨ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ, ꯑꯉꯥꯡꯒꯤ ꯑꯦꯃꯤꯠ ꯀꯥꯔꯗ ꯂꯧꯕꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯣꯏꯅꯤꯀꯣ꯫ ꯆꯤꯡꯁꯪꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ꯭ꯔꯦ꯫ ꯆꯠꯀꯦ ꯇꯧꯔꯨꯕ ꯑꯟꯖꯂꯤꯗꯤ ꯆꯠꯄꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏꯗꯨ ꯌꯥꯏꯖꯨꯠꯇ ꯈꯪꯑꯣꯟ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ, ꯀꯀꯥꯕꯨ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯗꯥꯏꯅꯦ? ꯌꯥꯏꯖꯨꯠꯁꯨ ꯌꯥꯡꯅ ꯈꯨꯝꯂꯛꯂꯤ, ꯍꯣꯏ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯄꯛꯇꯦ ꯍꯥꯏꯕ꯫ ꯅꯪꯁꯨ ꯅꯁꯛꯇꯨ ꯌꯦꯡꯒꯦ, ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯟꯖꯂꯤꯁꯨ ꯐꯦꯠ ꯂꯥꯎꯁꯤꯜꯂꯝꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯖꯨꯠꯁꯨ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯁꯣꯝꯗ ꯆꯤꯡꯂꯩ ꯍꯣꯏꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯒꯥꯔꯤꯗꯨ ꯂꯂꯩꯃ ꯑꯃꯗꯤ ꯄꯤꯡꯀꯤꯅ ꯃꯅꯤꯡꯗ ꯇꯣꯡꯕꯅꯤ꯫ ꯆꯤꯡꯂꯩꯗꯤ ꯃꯃꯥꯡꯗ ꯒ꯭ꯔꯦꯁꯟꯒꯤ ꯅꯥꯀꯟꯗꯨꯗ ꯐꯝꯂꯤ꯫ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕꯤ ꯄꯤꯡꯀꯤꯅ ꯏꯁꯧꯑꯣꯏ ꯀꯩꯑꯣꯏ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯗꯥꯁꯟ, ꯅꯪꯁꯨ ꯅꯃꯥꯟꯅꯕ ꯑꯝꯇ ꯑꯣꯏꯔꯁꯨꯅꯦ ꯄꯨꯔꯛ ꯌꯥꯕꯅꯤ꯫ ꯒ꯭ꯔꯦꯁꯟꯁꯨ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ, ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯥꯖꯗꯕ ꯋꯥ ꯑꯃꯒ ꯍꯥꯏꯔꯛꯏꯗ? ꯅꯠꯇꯦ, ꯉꯍꯥꯟꯈꯩꯗꯤ ꯅꯣꯏꯕꯨ ꯏꯇꯣꯝ ꯂꯥꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯗꯥꯏꯅꯦ? ꯄꯤꯡꯀꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯂꯂꯩꯃꯅ ꯇꯥꯞ ꯑꯣꯛꯂꯗꯨꯅ, ꯃꯍꯥꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯨꯄꯥ ꯀꯣꯏꯅꯤꯡꯉꯛꯇꯧꯔꯤꯅꯤ꯫ ꯄꯤꯡꯀꯤꯁꯨ ꯂꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯅꯪ ꯌꯥꯝ ꯈꯪꯕꯩ ꯋꯥꯔꯣ? ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯒ꯭ꯔꯦꯁꯟꯗꯣ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇꯦ ꯅꯣꯛꯂꯤ꯫ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕꯤ ꯆꯤꯡꯂꯩꯅꯤ꯫ ꯃꯇꯥ ꯑꯅꯤꯒꯤ ꯑꯋꯥꯏ ꯑꯈꯨꯝꯗꯨ ꯇꯥꯕꯗ ꯃꯥꯅ ꯃꯔꯛ ꯐꯠꯊꯖꯤꯜꯂꯤ꯫ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯍꯥꯏꯔꯛꯂꯤ, ꯑꯣꯍꯣ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯃꯃꯥꯟꯅꯕ ꯄꯨꯔꯛꯑꯗꯤꯅꯦ ꯑꯩꯅ ꯃꯥꯏ ꯅꯥꯀꯟ ꯐꯝꯂꯤꯁꯦ ꯐꯝꯂꯝꯈꯤꯗ꯭ꯔꯣ? ꯅꯣꯏ ꯅꯁꯥꯒꯤꯗ ꯈꯟꯅꯨꯀꯣ, ꯅꯃꯥꯟꯅꯕꯤꯒꯤꯁꯨ ꯈꯔ ꯈꯜꯂꯨ꯫ ꯄꯤꯡꯀꯤꯗꯣ ꯆꯤꯡꯂꯩꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯌꯥꯔꯦ ꯅꯪꯃꯁꯨ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯅꯨ, ꯇꯥꯕꯗ ꯋꯥꯕ ꯋꯥꯁꯨꯅꯦ ꯀꯥ ꯍꯦꯟꯅ ꯉꯥꯡꯕꯤꯔꯛꯑꯅꯨ꯫ ꯂꯂꯩꯃꯅ ꯑꯃꯨꯛ ꯄꯤꯡꯀꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯍꯥ, ꯇꯥꯕꯗ ꯋꯥꯕ ꯋꯥꯁꯦ ꯅꯪꯅ ꯍꯥꯟꯅ ꯉꯥꯡꯂꯛꯄ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯗꯨꯒꯤ ꯃꯇꯧꯗꯨꯗ ꯒ꯭ꯔꯦꯁꯟꯅ ꯅꯣꯛꯂꯗꯨꯅ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯅꯣꯏ ꯑꯍꯨꯝꯃꯛ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯥꯔꯦ꯫ ꯒ꯭ꯔꯦꯁꯟꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯂꯂꯩꯃꯒ ꯄꯤꯡꯀꯤꯒꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯩꯗꯤ ꯃꯃꯤꯠꯇꯨ ꯐꯩꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯒ꯭ꯔꯦꯁꯟꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯑꯁ ꯌꯥꯝ ꯄꯛꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯒ꯭ꯔꯦꯁꯟꯁꯨ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯆꯤꯡꯂꯩꯗ ꯌꯦꯡꯂꯛꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯃꯣꯡꯍꯥꯗ ꯍꯥꯏꯔꯛꯂꯤ, ꯑꯗꯨꯃꯥꯏꯅꯒ ꯌꯦꯡꯂꯛꯀꯅꯨ, ꯀꯤꯅꯦ꯫ ꯌꯥꯝ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯆꯤꯡꯂꯩꯗꯨ ꯐꯦꯠ ꯂꯥꯎꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯒ꯭ꯔꯦꯁꯟ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯡꯅ ꯅꯣꯛꯂꯛꯂꯤ꯫ ꯆꯤꯡꯂꯩꯁꯨ ꯃꯃꯥꯏꯗ ꯂꯩꯁꯤꯜꯂꯛꯇ ꯏꯁꯧꯒ ꯂꯥꯡꯂꯛꯂꯤ, ꯇꯥꯅꯤꯡꯗꯦ, ꯑꯝꯇ ꯅꯣꯛꯂꯛꯀꯅꯨ꯫ ꯒ꯭ꯔꯦꯁꯟꯁꯨ ꯅꯣꯛꯅ ꯅꯣꯛꯅ, ꯑꯣꯍꯣꯏ ꯍꯣꯏ, ꯅꯨꯡꯁꯤꯗꯦ ꯑꯝꯇ꯫ ꯆꯤꯡꯂꯩꯒꯤ ꯃꯇꯧꯗꯨꯗ ꯄꯤꯡꯀꯤꯅ ꯈꯪꯍꯥꯏ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯍꯣꯏ ꯌꯥꯔꯦ ꯆꯦ ꯌꯥꯏ, ꯑꯣꯏꯅꯕꯕꯨ ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯦꯅꯦ꯫ ꯆꯤꯡꯂꯩ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ, ꯄꯩꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯍꯨꯝꯗꯨꯗꯤ ꯆꯤꯡꯂꯩꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯅꯣꯛꯇꯦ, ꯆꯤꯡꯂꯩꯒꯤ ꯃꯆꯤꯟ ꯈꯪꯕꯅ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯜꯂꯤ꯫ ꯅꯥꯀꯟ ꯑꯃꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯆꯤꯡꯁꯥꯡꯁꯨ ꯏꯪꯅ ꯆꯤꯛꯅ ꯀꯥ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯤꯡꯊꯦꯝꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ, ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ ꯉꯥꯟꯕ? ꯅꯪꯕꯨ ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯖꯤꯟꯕ ꯍꯧꯔꯕꯣ? ꯆꯤꯡꯁꯥꯡꯁꯨ ꯃꯣꯡꯍꯥꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ, ꯆꯍꯤ 4 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯄꯁꯤꯗ ꯀꯥ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯨꯔꯦ ꯇꯥꯃꯣ꯫ ꯅꯤꯡꯁꯤꯡꯒꯅꯨ ꯌꯥꯗꯕꯗꯒꯤ ꯑꯩ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯦ꯫ ꯃꯥꯅ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯊꯥꯅ ꯂꯥꯛꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯅ ꯍꯦꯟꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯨꯞꯈꯤꯕꯅꯤ꯫ ꯍꯧꯈ꯭ꯔꯕ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯪꯂꯥꯟꯗ ꯐꯥꯎꯕ ꯊꯧꯗꯣꯛꯇꯨꯅ ꯑꯩꯕꯨ ꯑꯣꯠꯂꯔꯦ꯫ ꯃꯪꯐꯥꯎꯅꯗꯨꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯂꯥꯛꯄꯗꯁꯨ ꯃꯥꯅ ꯏꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯅꯛꯅ ꯅꯛꯁꯤꯜꯂꯨꯔꯕꯁꯨ ꯏꯃꯥꯡꯗꯒꯤ ꯈꯪꯍꯧꯗ ꯃꯥꯡꯈꯤ꯫ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯈꯪꯂꯕꯁꯨ ꯑꯍꯤꯡꯗꯨꯗꯃꯛ ꯇꯨꯝꯊꯕ ꯌꯥꯗꯅ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯇꯥꯃꯣ꯫ ꯉꯥꯟꯕ, ꯑꯩꯅ ꯅꯉꯣꯟꯗꯁꯨ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯅꯪ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯕ ꯇꯝꯃꯣ ꯍꯥꯏꯗꯨꯅ꯫
Nangna mabu sum ningsingduna leibasina nangonda hena khudong thigedabagi mami nayamba aina ure. Mabu ningsingdabadi ngamoi mikup amata oirabasune mabu ningsingbagi tanjadudi soidana lakani. Adubu magi wakal kaukthokpa ngamnaba nang kariguma khari taw. Masina phataba lambidane chalo haibadi nate. Sora sangba mohondoraklaga makha tarakle Ningthemdo. Ado fare. Masina masi oikrabaso nang hidakdi jangaina chari bro. Hoi, chari yadamo. Anoba kharaga ige. Hanagidu khara sindolase. Hidak guliso phajana jangaina jo. Aduga nungaidaba wakhalso kaina khanjilurano. Hoi damo. Ningthemdo handakti phagi oi kayoi nokladuna hairakli. Pukning wakhalga nabase phanaba luhongtholose ronganba. Chingsang so nokningdana nokladuna aduna pharatra khangdi damo. Aduda loridi kaina oigadaba nupido leita tawani. Ho, adugidi nayamana thirapsi thirageda. Yajare, ai yungamda panjararoige. Wadu haidana chingsangdo nongli Ningthemso nokpado lepladuna amuk hairakli. Hai, phagisu phagini. Ado nganba nang yum kai panbagi matam chap charabani. Nangna matam kharaga lekhiga hairabasune chetkribi magi wakal kharada oiraso kaukthokpa ngamnaba atopa nupi amaga khangnaro. Handakti chingsangdo wakom piraktri tumin laikre. Ningthemso adum makha tarakli. Nangna topa nupi amabu nungsiba ngamdaba leisihenbida sum ningsingduna leiba singsidane lurise. Nayambana muksa hairisene. Nang leisihenbibune ningsingdana bohono. Haukraba thamoi kaikiba thokdok singdusune kaukthokpa tamo. Adugane kaukthoknaba tawrine haiduna so hanagi typeta yasa chasilaga nasana nasabu manghanjanabado madudi tawganuko. Chingsang wadu samjalakli. Hoi damo. Chingsang na wadu samjalambaso Ningthemdi adumok makha tarakli. Ekhoi yaimaga nangase kamai ngangna doino khangdri. Chahi kontra sujalak si phawba akham samoirine. Luhong kahongbage wakhal gase ikhan khanbu hode. Ekhoi yaimana yaimo oirabaso nganba. Nangde yum kai pansinaba tawrasena nayamban hanjin hairisene. Natradi pukning wakhal ge leinase hanjilaktana hanapuna ngamdaba lamida chatpa soiroi. Chingsangdo wadi ngangda nokfet tamak tawri. Ningthemso nokmi tawaduna nayamana nungsiduna phagi tawanida. Luhongbagi wadi nupani kaino. Chahi ningphu sura bawba pakhangoi kibayarina. Tamogi phagi sida achumbasu yauribani. Hoi, aishu leksihenbibo kaukthokpa ngamnabadi hotnaribani. Adubo ningsingbani helei. Nangna naitom leirikai mabudi tum ningsingdana leirani. Ado fare. Baba hoi ma hoidi anayag yaudaba natro. Yaudi tamo. Ima babana kallingaidane luhong kaihongnaba tawsiko. Ahal goisilakpaga moisu macha mamogi kumhaigado yenunglamdoini. Chingsang karisu thawshada khumlakli. Adugi oiragadi tamo itaima malkam makhoisu leirida. Baba ima pukchelpigi haibagidi natti. Noi tamo luhenba nataima sunanda hoisu phatti haibadi natti. Adubu ima babana hek pukchaba machadi nang khangtani do. Aduda nang bab taw ko nganba. Chingsang so wadu makha tarakdana ba samjilakli. Hoi tamo. Ekhoi baba ima so ichengi manaktagi halaklaga amtang ripun bayabane ekhoi pulak. Hoi punse tamo. Aiso ekhoi ima baba tamo hoi mayamda hairage. Hoi. Ado noi tamo do so thabak chillamalene ko ga sungtaw toraktre. Ningthem amadi Chingsangi mayamba luhenba makhoi anisu lenga oibana mataw sanabani. Ningthem na hairakli wadu tabada Chingsang na nokladuna hairakli. Tamona de tawaya do haisiba. Ihe aina lanba tarabra. Wadu haiduna Ningthem sanokli. Asumna Ningthem amadi Chingsang wari wadai tawduna phaminari. Chingle lalaima Pinky makhoi ahumdu amit kar lauraga college ki berenda du laklami. Greshana nupi macha ahumdugi tung oirap chatli nupi macha ahumduna chatli baduso nakana kari yengduna chatpanati makhoi wari sanapam thokpado sanaraga chatli bani.
lalai mana chana chana nakana leiriba classroom singduda haifet inglamlaga hairakli. Mohi BBA ge classroom singse yengbada nandra. Akhoi bikom ge sina kamai dai jana. Jinglei na phat khumlakli. Akhoi ge shadom nalam ni kaino. Ado BBA ge de classroom khaknadi dress su kai kaino. Pinky na mok yam thawai yaung naga hairakli. Winter daga dine blazer ga letladana yam nairamni bo. Khangdi. Aidi hayangwai college karaga BBA ge satra to pam koirani. Pinky gi wadu tabada lalai mana chai halakli. Hey, yari na ngama. Ngahak le rama. Kainu khangdi ba oida bo wadi amta ngangde. Jinglei na sho noki ga tawaduna. Haigumdana chetona ngang thorak wase jut am chade. Asi haiduna nokna magina kanda chalibe Pinky da kupakna set launa tharakli. Pinky shu hande yang nang pokom pirakli. Chiyai, nang anu pam ko shilaga yam aphau sanuda. Kai chana rege nang wado. Pakchejo. Wado hairaga Pinky na so noki magina kanda matai thangna chalibe jinglei bu ilakli. Hanatuna yinglaga inbanati. Ngayang ki tongning ba ngangning ba ni tawribado. Jinglei shu Pinky na dumna sapu khara kanne ilakbaduda mapa chana ruba haingadra nakanda lakliba yengbada saban murti phajaraba nupa amada waishilli. Jinglei hoina hanbagi thorakpani nupa duna langpagi janglakpani. Maram aduna waishilli ne tawrido Jinglei gi mamai duna nupa dugi thabak duda waishillibani. Tawriba matawduda Jinglei shu ikhang na handorakli. Nupandu maso Jinglei da khangeng lakli. Jinglei mati nupandu ga lagminari ba singdu so tawriba matawdo ngakjana na yengduna lay. Nupandu gi fiba murti mati selakli ba phijol du uraga Jinglei shu amuk tahan hairakli. Sorry sir.